electric na singbadagi Kuki ani Sire ama Sokle. Chandel district ki Phawikon Turel manakta Kuki macha ahum electric na singbadagi ani thaudok thokfam da Sire ama na Churjapo hospital lekanari hari. Maina chingbagi thaudo asi Phawikon Turel mapanda uyan bagi thabak chathabada steel line da thengnabadagi electric na singbadagi sibani. Laikhidraba miyoi ani adugi paumila apokpa kuplai thang alaifam sajik tampa amadi ngangkholen kawi kholen phaidagi ni hairi. Mayok nawa lanfam dat laikhidraba khungngakpa maisnam khaba Kuki militant sing tamthina ot naiki haibagi khudam phangle. Laikhidraba athauba ani hayeng kadabanda punna lairol sangadawri. Mamang tha February 13 da Imphal West ki Lamsang Police Station manung chamba kautru amasung Bethel galona bada Kuki militant sing nomai kapna bagi thaudok tat laikhidraba khungngakpa Kunja ani ki manung da Imphal West district ki Sagol tongba mama laikai digi maisnam khaba Elias ebomsa chai kungomdoi apopa M Hemanta Kuki militant sing tamtina ot nairaga hat ki habagi khudam phangle hari paw asina hai laikhidraba maisnam khaba gi thawai yaudraba haksa ngasi rims ki medal sangda ngasi postmortem tawkre mahak nomaina panduna siraba matungda Kuki militant singna cross range ta koki sarukta nomaina kapsin bana maram oiraga koki saru ayamba yaurongkhide masida sunatana laikhidraba asigi haksangi private pasu thangna kathalambagi khudam phangki hari amaromda thaudo aduda laikhidraba khungapa khunja nongthongba Michael Depchai kundraganithoi apokpa laikhidraba M Ibo konung mamang palace compound Imphal East ki haksangdi ngarang rim smoke ta postmortem tawkrabani makhoi ani ki thawai yautraba haksang hayem rims ki mereng sangdagi loksilaba matungda athobal singgi mafamda utpham thokpa aroiba mapum phaba ikai khumnaba ulaba matung Imphal West ki kadabanda laiba Mahadep Singkhongda lairol zambagi thabak pangthoklagani hairi laikhidraba athoba maisnam khaba Elias ebomcha mayoknaba lanfamda nongmai maru watkibana Kuki singna khudum chalaba matungda mihathina hatkibani mayoknaba lanfamda maithiraba oikhrabasu mai pakpa oirabasu ichagi maraibakni aduba ichana paikiba nongmai maru watkre haina maisnam khaba Elias ebomchagi apopi mama ebemchana ningamdana paudamlakli ebemchana ningamdana phongdokkibadi numi aduda Kuki singa nongmai amadi bom kapsinlaktuna landarakiba nungthil pung ahumlom tarakpa matamda maisnam khaba Elias ebomchana mahaki manang nupa Herojita video call taraktuna apopi mamaga aroiba oina wari sanaki wari sanaba aduda ima lanse fajana tawre nongmai kana kapnari hairaki maduda apopi mamana nakhoi nongmai yaubra mi yamdabra nongmai asok apandi yaude ko haina hangki maduda ima Kuki sing lakle aigidi nongmai maru yaudre hairamraga phone thamki ichado soidina Kuki singna mokhut chalaba matungda hatkiba oigani ichagumba chama chamana imak laiba asi ngakpani ichagi thawai karisu pamude adubu mayoknaba lamfamda ichagi nongmai maru watkiba adudi mama aigi thamoina pende haina pawdamki laikhidraba athauba maisnam khaba Elias ebomchaga aroiba oina video calling da wari sakhiba mahaki manaunupa Herojin aphongdokhibada mayambaga mamaga wari sanaba loiraba matung mayambagi phone da call tawduna lagi paw hanglubada mayambagi phone adu Kuki amana pairakhi mayo aduna maitai maza ama Sire haina paw pirakpaga loinana Siraga laimaya taduna lairiba mayambagi haksang adu phone da uhallaga phone muthaki haina phongdorakhi Jiribamgi Vidyanagarda lairiba sports office mapu pandre multiple sport complex yengsimbidaba laitabadagi kangkhong chaire Jiribamna state district ki manungsan lairingai matamdugi congress laigaki matamda chief minister o ibobina kumjalising aniga subna taraga taruki october 13 da sangaramba Jiribamga Vidyanagarda lairiba Jiribam district youth affairs and sport office mapu pandre aduga office asigi makhada lairiba multiple sport complex Jiribam hauzik kangkhong chaibagi fibamda laire aikhoigi paumina Jiribam Vidyanagarda lairiba sports office ki hauzik oireba fibam hangthengnana yengsimba matamda khamba ngamlakhibani sport office asida subnatangi staff ahum khaktam lairamki staff ahum adudi district youth affairs and office officer DYASO ama physical education teacher ama LDC staff ama asini hariba staff ahum asigi manungda DYASO oiriba miyo aside khelo India ga mai lainana Imphal lairi haina akhoigi paumina telephone da paw phongnakhi aduga atai staff ani asidi office lairamkhide loinana ayamba matamda office karakhide hairi oiriba fibam asina Jiribamda lairiba masa sport
ऑफिस असी मपु पांदबग चप मानरे हौजिक ऑफिस असी यिंगसिनबगिनी हाइदुना लनाय मियोय अमा सेल पीदुना मतम मतमगी नेक्लगा थमले मथौ ताबा स्टाफ मसिंग सुमना लेते स्पोर्ट ऑफिस मपुम फाना मथौ पांगथोपक ngamdaba ममिंगतगी ओइना लैबा मरमना मसिगी मखादा लैरिबा जिरेबम मल्टीपल्स नोंमगी स्पोर्ट कॉम्प्लेक्स असी कांगखोंग चाइबा फिबमदा लैरंबा थेंगनकी मल्टीपल स्पोर्ट कॉम्प्लेक्स असीगी गैलरी बास्केटबॉल ग्राउंड की फिबम अदुकी मति फत्रे मसिगी मथकदा बॉयज हॉस्टल गर्ल्स हॉस्टल असिसु संगोनगा चप मानबा फिबमदा लैरे मदुना जिरेबमदा लैरिबा तोंगान तोंगांबा मसाना सिंगदा थवाई याउरिबा सनरोय सिंगदि अदुकी मतिक निंगबा कायबा हाइबदु ओइरे अथुबा मतमदा जिरेबा मल्टीपल स्पोर्ट कॉम्प्लेक्स असी जिंगसिंबी हौदबा ताराबदि पुरा मांग तापा फिबमदा लैरकपा याय हौजिक मणिपुरदा थोकलिबा कांगलुकी इरांग असीगी खोदोंचाबा लौदुना जिरेबम स्पोर्ट ऑफिस असीदा थबक तौरिबा स्टाफ सिंगना ऑफिस कादना मसा मसागी मयुमदा लैबगी हैनाबी अमा लैरे लोइनना मरी लैनबा जिरेबम डिस्ट्रिक्ट एडमिनिस्ट्रेशन की माइकैदगिसु मियेंग चंगद्रे मदुना खेलो इंडिया की ओइना जिरेबमदा लैरिबा सनरोय कया असीसु सेलेक्शन तौबदा यावरे मदुबु सनरोय सिंग असी मतम चाना निंगथिना ट्रेन तौबिनबा लैतबना हौजिक निंगबा कायबा हाइबदु ओइरे मरम अदुना अतोपा डिस्ट्रिक्ट सिंगदगी जिरेबम स्पोर्ट ऑफिस असीगी कर्मचारी ओइना थमलगा मतम चाना ऑफिस कादबा मसागी मयमदा लैगदबा ओइरबदि जिरेबा मनुंगदगी माटिक चाबा मियोय सिंग खलगा स्टाफ ओइना हापीदुना स्पोर्ट ऑफिस निंगथिना रन तौनबा होटनबा चुंगनी मसिना अफबा सनरोय कया अमसु जिरेबमदगी पुथोकपा ngamgani हिरम असिगी मतांगदा मणिपुर लेंगाकी अथुबा मियेंग चंगसिंबी हाइनासु सनरोय कयाना फोंदोरखी जेरियांग लोंगफुरु की मियोय अनिबु कुकी ना हाइना फारगा फुजाइबगी थबक तौखिबा अदु UNC ना थिगापि हाइना वकलखरे ममांग थागी तांग कुंगा मापंदा अरामबाई तिंगोल चिंगनबा चिंगना मोइरांगी ऑयल पंपदगी जेरियांग लोंगफुरु की मियोय अनिबु कुकी ना हाइना फारबा मतुम तामथिना फुजाइबा तौबदा नत्तना मखोयदा यावबा पोचे अमदि सेलना चिंगबोय मुलहौरे मखोयगी मथक्ता मतिक चाबा एक्शन लौखपि हाइना खोदोंथिबा नंगहौरबा मियोय अनि असिना यूनाइटेड नागा काउंसिल वाकत चिरो थदोरक्ली वाकत चिरो अदुगी मतुंग इना हौखिबा जनवरी 28 गी नुंगदावैरम पुंग 5 रोम तारकपा मतमदा गेंजुलुंग रोंगमै अमदि जिंगुलुंग मारांगमै हाइबा मियोय अनि असिना मोइरांगी ऑयल पंपदा थाव हालिंगाय मतमदा अरामबाई तिंगोल चिंगनबा मियोय 5-6 मखोय अनिबु कुकीना हाइदुना ममाय ममिक खुमजिनदुना निंगथौगोंखा खुनौ तमना फादुना पुरबा मतुंगदा मफम अदुदा मखोय अनिबु फुबा चैबा होरकी हाइनि मखोय अनिना नागा फुरुकी मियोय सिंगना हाइना आधार कार्ड उलबा फावबा ताबिखिदबगा लोइनना नोंमै फावबा नोंमै कापथोक्तुना किहन खंगंबा तौरकी तुंगदा UNCLF की कदर सिंग मफम अदुदा लाक्तुना मखोय अनिबु रेस्क्यू तौदुना निंगथौगोंखा खुनौदगी इम्फाल तमना पुरक्लगा नुमिदांग पुंग मपालम ताबा अदुवाइदा मखोयबु थदोक्लमखि हाइरि थौदो अदुदा 80 नि चिंगनबा मियोय सिंग अदुदा मखोय अनिगी पोचे अमदे सेलना चिंगबसु मुलौखि मरम अदुना यूनाइटेड नागा काउंसिल ना 80 नि चिंगनबा मियोय सिंगी मथक्ता मतिक चाबा एक्शन लौखपियो हाइना खुदोंथिबा नंगुरबा मियोय अनि असिना मसा मसागी खुयेक पिजना UNC दा वकत चे थारकले हाइरि मियोय अनि नोंमैगा कोनना फारे थिबा खंगदना लैरखिबा मियोय अनि अमसुंग AR ना फारगा पुलिस ता सिनरखरे ममांग था जनवरी 28 दा आसाम राइफल्स की कांगो अमना इम्फा मोरे लंबी पारुंगी पारेल मनाकी बिजायपुरदा हांगबा मोबाइल व्हीकल चेक पोस्ट लंबीदे लापा गाड़ी सिंग चेक तौबगी थबक चथबदा I-20 कार दा तोंगदुना लापा मियोय अनि नोंमैगा कोनना फारे हारि फारबा मियोय अनि अदुदगी पिस्तौल अमा स्मोक बॉम्ब अमा नोंमै मारु खरसु फंगले फकलबा पोटलमसिंग अदुगा कोनना मियोय अनि अदु पारेल पुलिस स्टेशन दा खुसिनखरे हारि नकल अमरोमदा थिबा खंगद्रे हाइना पुलिस दा वकलखिबा मियोय अनि आसाम राइफल्स की कंगुना फाब ओइरमले फारबा मियोय अनि अदुसु पुलिस ना खुसिनखरे हाइरि पाव असिना हाइ ममांग थागी 28 गी नुंथिल पुंग 2 रोम ताबा मतमदा टेंगनौपल डिस्ट्रिक्ट की माची पुलिस ना कोंबा खुखालथिल विलेज दगी मियोय अनि मफम खंगदना मांखरे हाइना खुला अदुगी खुलाकपा कोनाय मारिंग ना पुलिस दा वकलखिबनि हाइरि मांखरे हारिबा मियोय अनि अदु महाकी मचानुपा खुला कारुंग थांग दांग सावा चाही 35 अमदि DS मोदा मारिंग चाही 29 अपोपा लैखिद्रबा DS लैथोंग नोंमै कवी एन सतांग विलेज दगी हाइना फलखि हाइरि पुलिस ता पिसिंखिबा वकल चेरो अदुगी मतुंग इना पुलिस की माइकैदगी थिबा अहुमबगी थबक चथरिङै मियोय अनि अदु आसाम राइफल्स ना ngarang टेंगनौपल पुलिस स्टेशन दा खुसिनखरे हाइरि मखोय अनिगी मथक्ता मखा ताबा लीगल एक्शन लखतखरे लोइनना इमुंग मनुंगदसु पुलिस की माइकैदगी पाउ पिखरे हाइरि मोरेदा लैबा स्टेट सिक्योरिटी फोर्स सिंगी दमक्ता कैस्पर व्हीकल अमा तंगाय फदना मथौ तारि
border town Moreda housing ngak sembagi achauba thaudang loriba state security singi manungda special commando singi damakta oina Casper vehicle ama tangai phadana mathau tari hari Manipur lengak na hariba Casper vehicle asi athuba matamda leibidun Moreda leiriba state security force sinabiba tarabadi ngak sembagi thabakta khumang chauksina thabak paikhapangamgani loinana khudaki oina Moredagi Imphal tholakpa amadi athuba matamda Moreda amuk changsinba matamda khwadagi hena khudongchaba oigani hari Kuki narco terrorist singa khud thoknarakpa matamda asok apan amadi mathau taba potlamsing Imphal tana tlaupa chappada Casper vehicle asi nongmai laitabadagi yamna changna awaba mayuknari laingana Casper vehicle ama leiduna pibirabadi ngak sembagi thabak paikhatpada hiram khudimakta khumang choksinaba paikhapangamgani hairi Housing Moreda leiriba state security forcing asi Moreda town manungdagi atopa mafamda yamna safe oina chatnabagi damakta Casper vehicle asi mathau tai Mashi lairabadi Kuki narco terroristing asi Moredagi takthoknaba honabada yamna chawna mai pakpa oigani maram aduna Casper vehicle asi Manipur lengang athuba matamda leibiduna Moreda lairiba state security forcing da chinabirabadi Moreda mahausagi tangdu laitaba punchi hanjilhanaba honaba ngamgani hairi Arambai tingol but lana uhannaba honabirakanu eti Arambai tingol na rongmai mada ani faraga fuba jaiba torture na chingba tawi amadi poche kaya lut tawre haina United Naga Council UNC gi working committee gi convener da thariba chero aduga Arambai tingol ga hiram amatada mari leinadi haina Arambai tingol gi control room operator Raisram Robasana press thopa chero aman haire chero asina hai hana mamangda so hajakhiba kaya leire Madudi any problem thopa matamda Arambai tingol tainaba amadi aikhoibu lana uhannaba hotnabiragan haiduna Kitang tawbaga Arambai tingol tawre Arambai ni haidina chero khuding da aikhoigi ming paktuna thador alibasing asin takpadi aikhoina akhoi Arambai tingol bu asibu thugainaba amadi miyamda lana uhannaba honarakpani haire Pravikta chero ama thoktingai da wakal khara khanthabagi hainabi thambana fagani khale loinana marik chumba paudam sing khaktamak miyamda thambiyom asengba chumba loge oiba thabak tawfam thopa adumak tawbiyom Atamnana Arambai tinggola tainaba amadi miyamna lana uhannaba honabirakanu hairi Kuki militant singna kauktrukta nongmai kapsilakre ngarang numidang Kuki singna drone ani thagalakpada nongmai kaptuna tanthokre ngarang numidang pung 9:40 taba matamda Imphal West District ki Lamsang Police Station gi manung chamba kauktruk sing maitei lekaida nongthaki sarauta Kuki militant singna drone ani thagalakre hairi Kuki singna thagalapa drone ani adugi yamna nemba kauktruk ching maitei leika ki nongthaki laikoiba mafam chingda paiduna laiba khunja singna uba fangki khudakta khulngakpa singna nongmai round kaya drone ani adu tamna kapki masidagi drone ani adu nongthaki sarukta yamna wangna paikhatkraba matungda mafam khangdana mangkhre Kuki singna chatharakliba thawong asi drone thagatlaglaga maitei khulsingda kari tawri matau karamna attack tawba yakadagi haiba aron athupsing adu khangdoknaba honnaba oigani Hariba mafam asiga ikan kanadana kauktruk sing maning thangba sarukta Kuki militant sing nongmai ram kaya marong kaptharak tuna landarakre hari khunja singdagi phangba paugi matung inadi Kuki militant sing nongmai kapsilak tuna landarakpa aduda khulngak leba khunja volunteer sing nasu handuna nongmai kapki masigi matungda Kuki militant sing aduna makhatana nongmai kaplakhidre hari khunja singna phongdorakpagi matung inadi Kauktruk Kadaban hariba mafam asi Kuki militant sing yamna toyna nongmai amadi bong kapsilaktun alandafam oire misi mina amadi aso apan kaya su yaukre maduna hariba mafam sing asida Manipur lengang state security force sing thajin biduna ngak sembagi thabak pakhatpiyu loinana Kauktruk Kadaban ga tainaba chinggi mafamda Kuki militant sing na maning tamna camp thangduna amadi chathok chasin tawduna leiriba asi atuba matamda takthokpiduna nongmai kapnabagi thaudok makhatana thoktunaba Khunja sing laitana laiba ngamnaba thabak paikhatpiyu hairi Langi awaba mayuknariba sugunuda nursery tamnaba school laitabadagi angang chahumrom laik tampham laitabagi awaba mayuknare Manipurda thokliba tamthireba kangluki irang asina khwadagi hena soalaba mafam ama oiriba Kakching district ki mafam ama oiriba sugunu amadi serab hariba khul asisu ama oiri laibak thibadi langi awaba haktengnana awaba Mayoknariba hariba kulsing asida pikliba angangsing nursery class layek tamnaba school amata laitabadagi hauzik sugunu khaktada angang chahumrom nursery class tamba fangdana leire hairi pause asiga angangsinggi mama mapa kayana phongdoropagi matung innadi hauzik sugunuda laiba kunungjawi girls school asi government ki school ne masida class 1 dagi 5 fawba leire
ꯑꯗꯨꯒ ꯁꯨꯒꯨꯅꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤ UJB ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯅꯤ ꯑꯁꯤꯗ ꯅꯔꯖꯔꯤ ꯀ꯭ꯂꯥꯁ ꯍꯥꯡꯗꯕ ꯃꯔꯝꯅ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯅ ꯂꯩꯕꯒꯤ ꯃꯔꯝꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡꯖꯥꯎꯕꯤ ꯒꯔꯜꯁ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯀ꯭ꯂꯥꯁ 1ꯗꯒꯤ 5 ꯐꯥꯎꯕ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯔꯖꯔꯤ ꯀ꯭ꯂꯥꯁ ꯍꯥꯞꯆꯤꯟꯕꯤꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯁꯨꯒꯨꯅꯨ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯥꯟꯅ ꯑꯣꯖꯥ ꯑꯣꯏꯔꯝꯕꯗꯒꯤ ꯄꯣꯊꯥꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯨꯝꯗ ꯍꯥꯡꯗꯨꯅ ꯅꯔꯖꯔꯤ ꯀ꯭ꯂꯥꯁꯇ ꯑꯉꯥꯡ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯝꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯡꯆꯟ ꯁꯦꯜꯅꯆꯤꯡꯕ ꯑꯆꯪꯕ ꯁꯦꯟꯐꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯉꯥꯡ ꯇꯝꯍꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ ꯍꯥꯏꯔꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯨꯒꯨꯅꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯀꯝꯄꯥꯎꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ UJB ꯁ꯭ꯀꯨꯜ ꯑꯁꯤ ꯐꯪꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯨ ꯊꯥꯒꯤ ꯇꯣꯂꯣꯞ ꯆꯥꯡ ꯅꯥꯏꯅ ꯐꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯐꯪꯁꯟ ꯇꯧꯗ꯭ꯔꯕ UJB ꯁ꯭ꯀꯨꯜ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯐꯪꯁꯟ ꯇꯧꯗꯨꯅ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯇꯧꯍꯟꯕꯤꯌꯨ꯫ ꯂꯣꯏꯅꯅ UJB ꯁ꯭ꯀꯨꯜ ꯑꯁꯤꯗ ꯅꯔꯖꯔꯤ ꯀ꯭ꯂꯥꯁꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯨꯒꯨꯅꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ BSFꯁꯤꯡ ꯂꯩꯁꯤꯟꯈꯤꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ BSFꯁꯤꯡ ꯑꯁꯤ ꯁꯨꯒꯨꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯁꯨꯒꯨꯅꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐ ꯀ꯭ꯋꯥꯔꯇꯔ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛꯇꯤ ꯄꯥꯏꯈꯠꯂꯦ ꯍꯥꯏꯔꯤ꯫